Suzuki brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply. Good afternoon, ELITETV ki test of cartoon ki maho ming tabiri busu ham tara mokchari mun ngasi infala phongo pause sing da cartoonist na karam ba cartoon je la kanda miyam da kari khan ngi ba no hon ngi bra kafal ngi bra wakal khan ngi bra haiba do thanjana bagi tanja lo jage am de lokha jage maroi na khoi sana le baki loire dana haiba duni am le basi loire dana haiba sida mi ani wari chana bagi sine le si adam mo wari chana basi am ba mai maru masnai एक इंसा स्पाइब सिंगरा लखत्रगा डबल बैरल सिबुना लखत पला लिबा हादे हादक से खोय असर राइफल्स कांगबुना अदुंबा जगह खरदा तारेन पोपीदा खोय खोय कुलाई डबल बैरल लखत नि तौबदे इरांग थोकिबा मदुदा युफम मरगा तोरपो ओइकनी न खली आइगी मेंगदा दा मरो ओमसिना हाइरे नंगेदुना लाइसेंस ओइबगिनी हायना यामना आर्थ लेबा वफमने लेदिबा हाजि अतोपा अमियान उनरिबनी अदो माजि लेरिबा कुकी अदुगा मैते की लान सिदा हाइबताई लान हाइबते जिले चन्नरिबा हाइ इरांग सिदा अदोंबा सुद लेबा मयाम अमा जौसेलकपुतो मखोयगी दुदी लाइसेंस नते सिनेबा तोआन तोआनबा इंसास राइफल AK-47 मयाम अमा पाइसलागा तोरि मयाम दुदी केमदा हाइदे लखत्रगा डबल बैरल सुन खपा ला लेबा हाइदो माना हाइदने ओ नंगदुना नंग डबल बैरल दुदी लाइसेंस ओइदना अदुना ओरिनी हाइ मफम नोनिंगबा दुनिया जि लेबा situation sida koi cartoonist ne uri basi cartoonist aduma editor makhalamani kok chama thadara kanda kamai tono karam lai si karam wai uta sinaraga ten takpa macha 1 kalam 3 kalam macha sida kamai tona khoi miyam da khan khalan dage leingak ta khan khalan dage haiba adumba wakalon piba yam phajaba cartoon ni masi khoi chana leba ki loire dana hare post ni aduna atai kulai sino open na tharga banka taroga haji चेंग करी करा लुट तोन बा सांगा मैम तब येंग लेबा युम मै थान मसुम बगी प्रॉन मैम सी कोई कंप्लेंट मैम जे तारबनी अदुना खोगी इसांगा थोकचनबा लाइसेंस के लेबुना लखोइबा लाई हाइबदो मदु वखलदो खलन बा याम फजबा कार्टून ने मथंग लेसिना कोई पोंगना फमगी बालोय हाइबदनी बालोय सिदा कोई MLA नरगा मिनिस्टर ओइदोनी कोइना टोपी अद वेस्ट कोट लेलदी अददा मागी कनोसिना सेक्रेटरी सिना सर रिलुकी पोचे थिलुदोइराना अदि पोचे मयाम योमगा थांदोरपा चक्के तौबसिदा अददा गसाय MLA मंत्री सिना हाइरे नदेदा इरांग फत्तबसिदा नपी ngang पुरगा मपान चक्के तौबाना सी पोचे खरा दम यौनबा अदि मसक उदबा मयाम मा खोयजी इलेक्टेड सिंगदा उबा खोगी मसक उदबा खतंगबो अदगे असेंबली दा वा मचेन मोंगांग दबा मयाम लेग्रे अदु मयाम जगी म उछ लगने फरेसी असेंग असेंग दुनिया कोइना कार्टून सिना करी पीरी दु अगे मोनाई दि फाउजबा पोतुने थमजा मसिदा कनागो मगमगी फॉरेन अगेंस्ट कनमत लेती कोई सिदा पिरमीब कार्टून खितंग एलाबोरेट तौरगा सिचुएशन सिगा नक्शन हलगा अदुम खितंग मयामदा नुंगाइनबा थमजबा प्रोग्राम नि अदुना सिदि लेसी MLA खरदी मपान कोई बचतपा MLA खरगी नाति मी खरसु जी मणिपुर गिरांग से पामदना मपान चलसिरा कायना हाइबा हाइनबदम यावे चटपसुदम यावरी अदम उरी फिल्म स्टेदा नसाजिदा नसागी MLA
ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯒꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯔꯛꯄꯗꯨꯗ ꯁꯥꯔ ꯔꯤꯂꯤꯐꯀꯤ ꯄꯣꯠ ꯆꯩ ꯊꯤꯜꯂꯨꯗꯣꯏꯔꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯏꯔꯥꯡ ꯐꯠꯇꯕꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯃꯄꯥꯟꯗ ꯆꯠꯀꯦ ꯇꯧꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯟꯖꯦꯟꯅꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯄ ꯌꯥꯗꯣꯏꯅꯣ ꯍꯜꯂꯛꯄꯗ ꯏꯪꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯀꯨꯀꯤꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯆꯩꯔꯛꯇ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯆꯅꯕꯒꯤ ꯍꯣꯠꯅꯒꯅꯤ ꯀꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯔꯥꯃꯣꯏꯕꯥꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯄꯦꯄꯔꯗ ꯌꯥꯎꯔꯛꯄ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕꯁꯨ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨꯔꯥꯡꯉꯦꯅ ꯍꯥꯏꯅꯕ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯁ ꯃꯣꯖꯣꯅ ꯇꯧꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯎꯈꯤꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯈꯔ ꯂꯥꯟꯖꯦꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯒꯤ ꯄꯣꯛꯅꯐꯝꯒꯤꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩ ꯎꯠꯂꯤꯁꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯗ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏ ꯇꯥꯃꯣ ꯌꯦꯟꯁꯥꯡꯗꯨ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯤꯗꯅ ꯍꯥꯏꯕ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯁꯦ ꯁꯦꯟꯇꯔꯒ ꯇꯥꯟꯅꯔꯛꯈꯤꯒꯦꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯣꯠꯅꯦ ꯃꯌꯥꯝꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯒ ꯂꯩꯕ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯇꯧꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯍꯥꯏ ꯀꯃꯥꯟꯒꯤ ꯌꯥꯀꯥ ꯌꯦꯡꯒ ꯂꯩꯕ ꯍꯥꯏ ꯀꯃꯥꯟꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯌꯥꯗꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯂꯩꯕꯗꯨꯅꯤ ꯑꯗꯩꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯁꯨꯝ ꯍꯩꯅꯈꯤꯕꯗꯣ ꯇꯥꯃꯣ ꯃꯣꯏ ꯇꯥꯃꯣ ꯏꯟꯖꯥꯡꯁꯤ ꯍꯥꯎꯇ꯭ꯔꯦ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯦ ꯍꯥꯏꯕꯗꯨꯗ ꯁꯦꯟꯇꯔꯒ ꯇꯥꯟꯅꯔꯛꯈꯤꯒꯦꯅ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯍꯟꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯥꯊ꯭ꯔ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯉꯁꯤ ꯀꯥꯔꯇꯨꯟꯁꯦ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ प्रजाꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯤ ꯈꯤꯇꯪ ꯇꯞꯊꯃꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩ ꯍꯣꯏ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯇꯥꯡ 3ꯗꯒꯤꯅꯤ ꯉꯁꯤ ꯇꯥꯡ 10ꯒ ꯑꯩꯈꯣꯏ 6 ꯌꯧꯁꯜꯂꯛꯑꯦ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯌꯥꯝꯃꯦ ꯃꯇꯝꯁꯤ ꯂꯩꯖꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯪꯗꯒꯗꯒꯤ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯀꯤ ꯊꯤꯡꯕ ꯃꯗꯨꯅ ꯑꯄꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤ ꯀꯣꯜ ꯁꯦꯟꯇꯔꯒꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯊꯕꯛꯁꯤ ꯅꯦꯠ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯠꯇꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯔꯥꯡ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗꯤ ꯀꯝꯄꯅꯤꯒꯤ ꯎꯕ ꯌꯥꯄꯣꯟꯇꯦ ꯂꯣꯁ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ나 ꯅꯪ ꯑꯗꯨ ꯌꯦꯡ ꯌꯥꯄꯣꯟꯇꯦ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯦ ꯑꯜꯇꯔꯅꯦꯇꯤቭ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯖꯣꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯃꯌꯥꯝ ꯑꯃ ꯃꯥꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯄꯩꯁా ꯊꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯥꯗ ꯂꯩꯔꯤꯕ ꯔꯦꯟꯇ ꯂꯩꯕ ꯑꯗꯨꯝ ꯊꯥꯗꯣꯛ ꯊꯥꯖꯤꯟꯒꯤ ꯕꯦꯡꯛꯇ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯃꯨꯛ ꯇꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠ ꯈꯨꯠꯊꯥꯡꯗ ꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯞꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯊꯥꯔꯒ ꯑꯩꯈꯣꯏ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯃꯗꯨ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯦ ꯍꯥꯏꯕꯗ ꯁꯦꯟꯇꯔꯗ ꯍꯪꯉꯛꯈꯤꯒꯦ ꯁꯦꯟꯇꯔꯗ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯁꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯋꯥꯈꯜ ꯈꯟꯊꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯛꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯔꯝꯕ ꯈꯔꯗꯤ ꯂꯩꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯄꯒ ꯊꯝꯃꯒ ꯌꯥꯕ꯭ꯔꯥ ꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯊꯝꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯍꯥꯏꯔꯛꯏꯕ ꯃꯦꯗꯤꯌꯥꯅ ꯋꯥꯁꯗꯣꯛ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯁꯨ ꯑꯦꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯦꯟꯅ ꯁꯥꯎꯗꯅꯕ ꯑꯗꯨꯒ ꯋꯥꯈꯜ ꯈꯟꯊꯅꯕ ꯃꯇꯝꯗꯣ ꯂꯧꯕ ꯐꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯣꯠꯁꯦ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯂꯩꯔꯤꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯤ 90,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤ ꯕꯣꯠ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯀꯅꯥꯝꯇꯅ ꯌꯦꯡꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯍꯣꯔꯩ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯈꯔꯅ ꯑꯗꯨꯒ CSO ꯈꯔꯅ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯈꯔꯅ ꯇꯧꯕ ꯅꯠꯇꯅ ꯍꯧꯖꯤꯛꯁꯤ ꯃꯤ ꯀꯦꯝ ꯑꯃꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯤ 200ꯕꯨ ꯂꯩꯔꯣ 100ꯕꯨ ꯂꯩꯔꯣ ꯃꯣꯏꯒꯤ ꯆꯥꯅꯕ ꯇꯨꯝꯅꯕ ꯈꯣꯡꯉꯥꯡ ꯈꯨꯂꯥꯡꯒꯤ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯇꯧꯕ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯅꯤ ꯆꯤꯟꯖꯥꯛꯁꯤ ꯃꯆꯤ ꯑꯣꯏꯕ ꯆꯥꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡꯁꯤ ꯑꯃꯨꯛ ꯁꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕ ꯁꯤꯟꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯟꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯗ ꯆꯥꯃꯤꯟꯅꯕꯅꯤ ꯃꯕꯨꯡꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯁꯤꯅ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯌꯦꯟꯁꯥꯡꯁꯤ ꯍꯥꯎꯕ꯭ꯔꯥꯅ ꯑꯗꯣ ꯑꯉꯥꯡ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯏꯜꯂꯛꯑꯣꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯠꯅꯤ ꯂꯥꯝꯃꯛꯑꯀꯥꯟꯗꯤ ꯑꯩꯈꯣꯏ ꯑꯐꯪ ꯑꯐꯪꯕ ꯆꯥꯕ ꯍꯥꯏꯁꯦ ꯍꯧꯅ ꯁꯥꯅꯤ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇ꯭ꯔꯦ ꯂꯥꯏꯐ ꯁꯦꯚꯤꯡ ꯗ꯭ꯔꯒ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯆꯧꯕ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯔꯛꯀꯅꯤ ꯏꯌꯔ ꯂꯤꯐ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯥꯏꯠꯇꯒꯤ ꯋꯥꯐꯝ ꯑꯃꯠꯇꯕꯨ ꯐꯣꯡꯗꯣꯛꯇꯕꯁꯦ ꯃꯁꯤꯗꯅꯤ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕ ꯁꯥꯎꯅꯔꯤꯕ ꯋꯥꯔꯧꯅꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯤꯔꯣꯟꯕꯤ ꯌꯥꯎꯔꯤ ꯑꯗꯒꯤ उनगदब आंगांग उनगदब यावरी मचा पोक मतुंगदा इलेक्टेड मदर्ससिंगी चानब चिंजाक फजना तौदब यादे अदुना लैरिबा तोंगान तोंबा सोशल वेलफेयर डिपार्टमेंट हेल्थ डायरेक्टोरेट लैरिबा मयाम सिंग असने मिकुप नाम सिंगना अदुगा
ꯂꯩꯔꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯃꯈꯣꯏ ꯎꯔꯤꯕ ꯃꯃꯥꯡꯗ ꯃꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯂꯥꯟꯆꯦꯟꯅꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤ ꯀꯥꯎꯅꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯄꯤꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯕꯣꯠ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅ ꯁꯤꯒꯨꯝꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯌꯥꯝ ꯐꯖꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯃꯁꯤꯅ ꯄꯤꯔꯀꯥꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯁꯨꯝꯕ ꯁꯤꯟ ꯑꯃ ꯂꯩꯕꯣꯔꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜ ꯍꯥꯏꯕꯗꯨꯅꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯗ ꯔꯤꯄꯣꯔꯠ ꯂꯧꯔꯛꯄꯅꯤ ꯑꯦꯅꯤꯕꯣꯗꯤ ꯀꯩꯅꯣꯗ ꯃꯄꯥꯟꯗꯒꯤ ꯂꯧꯔꯛꯄ ꯔꯤꯄꯣꯔꯠ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯂꯧꯕ ꯔꯤꯄꯣꯔꯠꯅꯤ ꯑꯗꯨꯗ ꯃꯥꯅ ꯇꯝꯕ ꯔꯤꯄꯣꯔꯠꯇꯨꯅꯤ ꯅꯥꯎ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯟꯗꯔ ꯀꯟꯇ꯭ꯔꯣꯜ ꯁꯤꯆꯨꯋꯦꯁꯟ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯑꯟꯗꯔ ꯀꯟꯇ꯭ꯔꯣꯜ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯦ it's quite normal am normal ere sir only some gunshots heard hoi nomai kano makhon tai khara tai aruju kari that is everyday affairs nomi khudingi nomai kamna bagi makhon tai khuding ma normal oire under control ere situation under control ere quite normal oire har kana khoi gunshot ti khara tai nomai kano makhon khara tai adu tare makhon se nomi khudingi ni hai baya no ning baduni situation under control oire tawre hai badu nomi khuding nomai kamna ba aduni ji tungan ba lai ba wang mayam hangi Imphal Valley may I the Fabuda Koi control to Wungam Dream Mob si Hadana to one to Mangasi paper sing the allegation to Wahili Vasaka, the allegation to Mayama, Yauri Batuni, the situation G. Aduga Tongi Batunia Koi Valley, the Amtalate, Tribal Amtalate, I have to one more from Maduga, Mr. Kumbaki Chaliba, Mayam si Akogi, Tongatonba, Kogi, Kahatare, Kokta, Nomitamagat. ꯏꯔꯤꯕ ꯋꯥꯐꯝ ꯂꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯗꯨ ꯄ꯭ꯔꯦꯁꯇ ꯆꯠꯄ ꯃꯥꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯑꯥꯔ.ꯀꯦ. ꯔꯟꯖꯟ ꯑꯦꯛꯁꯇꯔꯅꯦꯜ ꯑꯐꯤꯌꯔꯁ ꯑꯦꯟ ꯑꯦꯗꯨꯀꯦꯁꯟꯒ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯇꯨꯅꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝ ꯐꯖꯕ ꯋꯥꯈꯜ ꯈꯜꯍꯟꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯍꯦꯛ ꯚꯥꯏ ꯂꯤꯁꯤꯡ ꯑꯃꯅꯤꯕꯨꯗꯤ ꯑꯄꯤꯛꯄ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯃꯅ ꯃꯗꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤ ꯍꯥꯏꯗꯅ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯤꯅ ꯅꯨꯡꯇꯤ ꯈꯜꯂꯀꯥꯟꯗ ꯀꯣꯛꯀꯤ ꯊꯥꯗꯔꯀꯥꯟꯗ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯗꯨꯗꯩꯗꯨꯗ ꯑꯩꯅ ꯈꯔ ꯏꯂꯥꯕꯣꯔꯦꯠ ꯇꯧꯖꯕꯅꯤ ꯑꯁꯣꯏꯕ ꯁꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯗꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯐꯖꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TV ꯇꯦꯁꯨ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯊꯪ ꯑꯁꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯕ ꯌꯥꯊꯪꯅꯤꯖꯔꯤ The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Apriliyagi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Khudong chaba si manghan biganu ngasi mag contact tawbirau terms and conditions apply.